खुरुमजरी येंबिरब पुनमुक शरतचंद्र शर्मा इम्पैक्ट न्यूज की मनोहन तराम नोक्सरी खनगदब वफमना जून 18 लाखदोरिबा जून 18 से UNC ना 12 आवर्स की जनरल स्ट्राइक अमा नगा ताबा लमसिंगदा जनरल स्ट्राइक को वफम लाए खनगदोरि वफम दी जनरल स्ट्राइक ओइरे तोबदबु पर्टिकुलर जून 18 सिदा जनरल स्ट्राइक तोबगी नुंगी वाहन थोकसे करिनो अदुगा अखोइगी मणिपुर काउंट तोब तारदी कांगलुप की ओइबा हाइतै पामदब थोकदोकसिंग थोखिबा अदुगा मास ऑब्जर्वेंस तोबा लार्ज स्केल ऑब्जर्वेंस तोबा खोटपसिंग मयामसिंग से थोकदोक वाथोकसिंग पामदब थोकदोक वाथोकसिंग अदुगा थोखिबा थोकदोकसिंग अखोइगी निंजिंग बाइसिसु अमरोम दारगा मरुदी ओइ तोबदबु सुमाइना लार्ज स्केल दा निंजिंग बगी थोरमसिंग कांगलुप की ओइबा मोंगदा पांथोकनरकपसिंग से सुम पांथोकतरा सुम लेरकांदा अखोइ पुंजन बाइसि अपुनबगी प्लेटफॉर्म अमा सागतबाइसि ओइथोकप्रा हाइबगी मतंगदुदा खनजनबगी तंजानी लोन लेंजन बिरब गेसिंगदी आइगी गेट इथंग थंगना फंबिरिबसे SM Jalal President AMMOCOC ने ओजा जलाल बुतराम नोक्सरी ओजा जलाल की ओइद लेंजन बिरबसे Ashang Kasar ने चर्च लीडर अमसोंग सोशल एक्टिविस्ट ने ओजा Ashang Kasar बुसु तराम नोक्सरी अदुगा ए हेत थंगना फंबिनिजरिबसे Lien Gangte ने पॉलिटिशियन ने प्लस सोशल एक्टिविस्ट ने ओजा Lien Gangte बुसु तराम नोक्सरी थैंक यू ओजा Ashang Kasar दा यान लाक्सबतै ओजा Ashang Kasar मरोइना बन ब्लॉकेज से मणिपुर ममांग सरकार है ममांग सरकार तो ब्लेम तो वफम नब पब्लिक अदो खरा चमनब ज्ञान तादब साउनिंग फोंदोपसे बन तब जनरल स्ट्राइक तब ब्लॉकेज तब चंजनग्रे अनौब सरकार लाप अनौब चैप्टर हांगदोरप विद चेंज ऑफ गार्ड ट्रेन से खरदी होंग माले बन तब यारोई अदगी ब्लॉकेज तब यारोई का है प्लस अनौब सरकार से लाद बन नुंग तब वफम से क्या तादे अदुबु हयेंग डे आफ्टर टुमोरो है बताए अखोई 18 से नसागी नागा इनहेबिटेड एरिया सिंग UNC ना स्ट्राइक तोबगी जनरल स्ट्राइक तोबगी वफम लाई अदुगा लाई जून 18 से जून 18 की ऑब्जर्वेंस हमसु याम चाउनसु लेरी ओजा Ashang Kasar मसीगी टाइमिंग से सोइदना कोइंसाइड तोबजाला नत्रगा जून 18 से थवैना टारगेट तोबजाला नत्रगा बन कौद्रिङैदा सरकार न वारी सासी काइन ओलदे अपील तोबो लेग्रे पामदबसिंग कैसिंगदो सरकार दा फजना पुखलगा वारी सानमिनबना हेना फरमबजाला जनरल स्ट्राइक को बुसकी नुंगी वहां ठोक से करी होगे तो माले ओजा Ashang Kasar मसी जसर अखोइगी ngsai हाइबुकुमना ट्रेन अमदी चेंज ति खरादि तवे तौब तारसु मसुं तवे हाइब तारसु सेगना हाइबदा लैरंब इशू प्रॉब्लम मयामदि सॉल्व तौखरबा सॉल्यूशन पूरा पुरखरे हाइबदि नते पुनमक्से कैनो तौरिबनेना मसीगी पेंदब कया देगी सॉल्यूशन से पाम्बदगी मधुगी मायोक्ता हाइब तारे मधुगी कैनो इंटेंशन दा दारके तौरगा सुम गवर्नमेंट दसु मधुगी उतनिंगबा हाइब तारे अदुंगबा मोइगी शो अमा पाम्बगी अदुंगबा स्पिरिट खरा लेबकुमनसु दुम उजै अदुगो जिक ट्रेन से पूरा होंगे हाइबसु यादे कुइद्री गवर्नमेंट से अदुबु अखोइना सुम येंगलप कांददी मोटिव से खरा को सुम करियाम ओइरदी तंपाकदसु खंगदे चिंगदसु खंगदे ब्लॉकेट तौगनी बंद तौगनी हाइबसे थ्रेटनदी दुम तौरगली अदु पुम मुतपदी नत्री हाइबा असिगी मरक सिदनी अदुना ngसिगी जून 18 दा कैनो UNC ना मु 12 आवर्स से शूट डाउन तौगनी हाइना हाइरे मसिदी आई वाखंदा तोंगानबा इशू अमा ओइना चखरे हाइबा मीन्स ngsai जून अपराइजिंग डे हाइना सेलिब्रेट कैनो तौरबसे ऑब्जर्व तौरबसे कुइरे मसिजु असुम तौना आइना खंगजबदनिको आइगी खंगजबदा हाइनिंगबदी मसे अखोइगी सिखिबा कक्थोखिबा मखोइदा निंगसनबा म ओइना चुमना ऑब्जर्व तौरगा अफब लोमदा होनबिरदि मदु फगद्रा सुम मोइना अपराइजिंग तौरगा अखोइगी इंटीग्रिटी यावसनबा दुगा ngsaigi NSN दजु दुम ब्लेम खरा तौबा सिपाइ तौरकपगी ने कांगलु अमगी अमदा दुम खितंग पंबगुमना सुम उरकपसेदा सोंगी UNC जु ngसाइ कैनो अमा ऑर्गेनाइजेशन अमा ओइना लेबनेना नागागी सिविल की कैनोना ओइना लेबनेना अदुगा NSN हाइबसिसु नागा अमा ओइबनेना मदुदा मोइसु फीलिंग तौबगी पोचे खरा लेबनेना ngसाइगी इंटेंशन दु मोइना ऑब्जर्व तौरिबगी मधुगी पांडम दु करिनो हाइबसे मोइदा खरा चिनब पोतकुंबा सि लेबदगी सुमाइना लाख माले हाइबसे आइना सुम खनबदा मसि फावे ओजा Lien Gangte मरोइना हुजिकसे यस मतम कुइने वांगदगी सिंगदा बन तौबसी तंपाकता भेलीदा मधुगी कैसु ममी तादे
aduga bheli da ban tawrasu madu ching de kasu yogdi seng seng na hairadi lam lapai ni khangde aduga effective oida base ching da ban tawre imphal bheli yogde bheli ban tawre ching yogde sina ama lekhre adubu June 19 da particular uprising day observation am leire June 19 che 12 hours general strike particularly naga tabum hum sing da haibase hanadagi samdada budru amani but in spirit ta karigumba kharadi message kharadi piningo male oja Lien Gangte kamaina ubi kamaina opinion thambining. Well, on the backdrop of Hayeng Hangchit ke amuko amade UCM na Unity Day June Great Uprising commemoration tawdo bagi mayokta hairi but 12 hours ban natraga strike or whatever we call imposing of ban by United Naga Council sena masai hangiba question report today lagting da maybe there would have been some kind of motive or there would have been some kind of a signal which they would like to say okay khoi su ngasai gi moi gi wakhan lon na pen da balaiba phongdok ya bagi platform natraga spectrum na otherwise oiba ya haida na moi na so impose to rak pasu yai ado mainly ngasai I think we need to go to the deep root of what is the main cause. Main cause the if I am not mistaken za sangsu leirabnina Naga inhabited area haibneba haying keno UNC na total shutdown haibase on support of Indo Naga gi ngasai gi peace process ama and then if I am not wrong signing of a framework agreement do hen mangjin thahanba adugi main the crux of the main issue the oiramgani and to ensure that the Naga issues or the vexed problems of Naga should be tabled at the earliest and issues in resolutions solutions purakpa yaningai gi pot mad oigani then moreover a very comprehensive logical conclusion. I think this is where the parameter lies that ikhoi Naga ichinau singna kanna changsilaiba force amane habasida. Now coming back to the coincidence of their ban and the celebrations of this Unity Day, irrelevant the oibane adubu partially it is relevant because ngasai gi ngasai haizer the motive intentions is there between these two lines that I mean to say. I don't know. Yes, essentially ngasai amadun provoke tobagi or unprovoked oibagi haibi pot masubade dum leram basu yai but I think in the larger context ngasi UCM amade amukona chahi khudingi khoigi Unity Day celebrate tobase angam athau aduga martyr oibasingi moigi floral tribute adu moigi thona leipa ki kathokpa hai adugi pot amagi keno da changsilakpanina yam ka hena hekta integrity emotional oiraga natraga ikhoigi hekta ethnic line gi mak oidragasu moigi emotional feeling amadu de dum leiri haibi pot da changsilakpa kenonina I think there is no harm in celebrating or in organizing this Unity Day. Ikoi lingzen manase how khiba punamak ti khoi kau thoga anoba mayonda adegi anoba asa anoba wakhan ama khanminaraga ikoi afaba samaj ama nungaiba Manipur ama semgat se haibagi concept ne bata sengna de ado ngasai khoi na amuka nakan amada ikoi namu yengakpa ganda de Naga ichinau singsina okay Meitei Chinau Valley based boiro or whoever participate in the event ekhoi bu chei ekhoi bu provoke towi ekhoi gi sentiment keno nungai hande haibagi pot modu da okay adodi khoi so 12 hours ban se khoi impose to se hain adui wakhalom da khallaga moina tobusu oibusu yai adubo essentially I think mamang na toba man na matung na toba mo oiramagadi henna ngasai gi potu subsam samnanda bada oiramagadi henna di phagadoba but having said so precisely they would have some reasons
to call on this BANDH on that particular day. Adana, since I am neither a spokesperson of AMMOCOC or UCM, or I am not a spokesperson of UNC, I think we need to have a common baseline of understanding. Aman asi tawdaba yade hare aman hekta yamna negativity mindset ama thought process ama lebasidi. I think this will implicate how the future of this generation mang de khoin taraka do punsi sida ekhogi leriba generation camrum leriba singsina how will they carry forward haibodo. I think that message is where it lies. Exactly. Udadran menonoji hairisi yes June 19 observance to namasi kaisu ham kaisu oibdinate amorom da haraga masi unity day haibagi wahan thok amasu palle aduga yes live wafam di unity as a whole madu purakpagi adi platform du oiba ngambra natragana numisida karim kanda nagai sinau sing da fauriba saiba thangba sai nation gi leader bu or su UNC gi leader bu or su tanja lobani khangde natraga emotional ona sentiment ona thokiba thokdok sing do sum ningjang onu kanda mari le na ba moina ngang ba sakpada khara hendo engine tholokpa sigumba yaukdab nate sigumba yorokpa sina su hena punba yadaba nungai na dana bagi mafam mama matam amadi ohele habi to jajalan kari thambini oda akhoi ahan bada akhoi gi isamak akhoi pangal lamo ena hai tasengna akhoi manipur da akhoi gi pangan haiba kanglup se 1606 dagi akhoi lamdam sida khunda lei tarak padagi hauna hai tare manipur gi leijari ba akhoi gi apun ba manipur gi nation gi oiba wakhalon sida akhoi yamna achetpa stick oiba wakhalon ga loina leijarak pa kanglup mani इतिहास की वैबा दुगुम्बा तंकक क्या दा अखोई मणिपुर लेबा पांगन सिंगसिना अखोई मणिपुर की अपुनबा नेशन सिंग नागनबगी दम खोनबदा चौब थौदांग अखोई लौखिबगी वाफम से चेथारोन कुंबाबदा अदुगा मरुवैना अखोई नोंसामै पुयादा याम मेक सेंगना यावी लोइनाना सुम चथरकपदुना अखोई नुपी लामदगी हौरगा अदुगा अखोई रिसेंटली अखोई मणिपुर की मनुंगदगी अखोई चिलिनाउसिंगी मरक्तगी हाइतारे अखोई अतोपा स्टेट अमा सेमग्रगे नत्रगा अतोपा स्टेट अमादा एमालगेमेशन तौग्रगे हाइबगी लाखिबा मूवमेंट सिंगसिदसु अखोई चपचाना मसे अखोई कमिटमेंट गा लोइना मणिपुर काइबा यारोय हाइबसि अखोई दम मसिदा सरुक यारगा लाक्सबनी अदो हौजिकसि तसेंगना हाइरकांदा अखोई से रेशियल सेंट्रिक ओइबा मागी ओइबा नेशनहुड की वाखलोनसि मसि 1910 अदवाइदगी हौरगा सुम मथंग सागतनरकपा कन्सेप्ट तौरकपदुना ngasi yamna highest stage amada khoi si ikhang khanghaudana masi exploration ama thorakpa yaba ada yamna chauba khoi gi kainoma khoi gi civil war gumba ama heta on thorakpa yaba gi adumba tangkak tuda khoi yoksalla abani an masi tangkak sida khoi gi racial centric oiba pot singje matam amada di ai gi kanglup singsi identity singsi mang khidore mut khidore haibagi apprehension da magi kanglup singsi kanana bagi wakhalon do khoi tasengna leinaramba madugi realities madugi compel situation kyamuk leramba di yai adu hojikti yamna khoi gi madugi situation do yam change to graba yam ahung yam lei graba aduga khoi gi world se khoi gi yamna apikpa kaino ma khakta khoi ni yengaga khoi pulap khoi amaga transparent oina phauna dana communication gap leinariba khonariba wakhalon gi gap leinariba mayam se sengtoknaba phaminaba yabagi khoi gi soba advantage mayam ma khoi phangam matam sida madugi racial centric ideology singdo hojik so dum carry tawraga akhoi masel si khoi masel gi marakta day to day life ta khoi hingmina dabadi yadaba samina dabadi yadaba chapmina dabadi yadaba awan noi share tomina dabadi yadaba office ta phamina dabadi yadaba work puta sumina dabdi yadaba adu magi identity du yiwa la kanda akhoi si he divide to bugumba potama leiri bese masi tasengna hairaga dia akhoi as a human being tungi wakhal khanba kangba moina masi di thadokpa matam oirabani aduga tasengna hojik si akhoi ge tungda akhoina lakadaba akhoi consequence aigi motadi akhoi consequence ani khaktani amana akhoi gi tungda lakadoriba generation je hana sunabagi oiba consequence ama lakhanba amana akhoi nungsi chanana hingmina hobagi aduma consequence ama thamamba madugi responsibility do akhoi da leirabani ustasena ana akhoi na hana sunabagi consequence to thamam si haitaragadi hauji chathanariba magi kangta phi takhatnariba ningri takhatnariba mayam je sum chathaba yare
aduga akhoi tungda lakadori ba generation se hana sunaba nataba anauba adugumba nusi janani hingminabagi generation am khak piram jai taragadi akhoi mangdagi laiba akhoi lisangsinna laiba mai magi racial centric ta sagatpa nation hut ki theory se masi compromise torokanda apunba collective nation hut ki theory ma khakta akhoi si onthokpagi matam oirena lawe madugi wakhalon madugi responsibility do ngasi gi generation gi mirol oriba aikoina mase khalou da taragadi tungda aikoina piram gadori ba se akoi cha isu singda afaba karma nate akoi bloodshed ki adumba consequence ni adu nakal amarom da hai taragadi akoi hauji ki June 18 gi akoi thaudok sisu akoi kanglup naina nation nama semji haibagi adumba wakhalon da changchalak pot ama khakta Manipur ge apunba saktam si kayaloi si haidana thenakhiba adugumba movement ama khakka ani gi marakta leihiba confrontation du nego adubu ngasai gi observation tawbagi matangda leikhidraba mioi singdubu ningsingwa as well as akhoi gi Manipur gi apunba integrity gi wakhalon si kayhandana thamnana ba akhoi gi thamoida nahona phirep lominaba hariba singsi kaimta harmful oiba concept nate mase adum tawdana su lai aduga tasengna hariba function singsida jingmi gi lusingba singsisu adum yawi adum phami makhoi gi oiba opinion myamam share tawri aduga jingmi gi lusingba singsigi wakhalon jo khoi tamda leiriba maruwaina maitei amasung pangan singna yamna ikai khomna adum numisida taminna bagi khudong chaba su adum plaunari tabu nakal amorom da khoi yam large scale da masi hekta khoi gi yam chauna masi celebration tawbagum mong ama leibadusu nakal amorom da counter productive oiba topa kanglup ta madugi negative feeling ill will oiba wakhal found da badi nate recently akhoi 1993 gi akhoi gi me gi tang ahum da thokiba akhoi maitei amasung pangal ani gi marak thokiba akhoi yam pam da ba lai thiba aduga akhoi gi ityas da yamna akhoi na nungai ta ba thodok tu madu akhoi gi pangal ichini naw singna haiba tare akhoi masi observation ama hehek adum taunai observation masi da hehek taunai adu handaki sirisida akhoi united committee manipur gumba adagi akhoi gi AMMOCOC gumba yamna akhoi gi responsive waraba adugumba lup kaya gi maikai dagi masi gumba pamdaba thodok singsi sum itat tatna akhoi observation du tawdana yam chauna masi sinlang sum tauna baduna akhoi gi thamoi da amuk nauhona na nungai tabagi wakhalama akhoi concept tawhan boina thokpa yai aduna masi yaragadi masi gom observation singsi tawdabana phagadra haidana adumaina hodokper even aingon da phawba adumaina pau phawbirakpa hodokpirakpa wafam maina khoi leinakhi madu chumi just prayer pangthokpa madu matungla ama hanna dugomba nungaitaba singdo thoandana ba khoi shorda thawni minasi haidana khoi adumaina prayer tawba khotba adu phawbadi thoina kaidi aduga masi yam large scale da observation tawdana khotana masi tawba haibasi nakal amorom da masi tawbagi tangai phadaba leina khalaga so counter productive oiba pot masi hoiba yaida haina adumaina khanaba wakhalon adum leinakhi madugi wakhalon dumak akhoigi June 19 gi thodok sida su akhoigi Manipur gi integrity gi nahongna na wasak lominaba as well as leikhidraba singdugi thawai du makhoigi atman shanti wen leiruna bagi damakta prayer tawba khotpa adum bagi oba yam chamba thoram khara pangtaba thodo wathu ngaktani adu mass prayer bai sisu adum mathok di tai hoi large scale da tawba khotpa madu makti khitang madusu madugi se uzan per bib do yam toina sai large scale tawba sisu madugi counter productive ama leitaba su nati leibadi dum leibajat ni haibi wafam dani oja sankasar maroina as a whole Manipuri context sum yeng taradi observation se ki yam dum masing thiba yaba sing se morom dairaga black day si matamama dum phasana pangtho me black day pangtho pochi huji khara sum ngasai gi minimize to re sam kaya udre mu sam ai de morom dairaga ai wakhan gi ai gi individual ke no du opinion di wani phayen khali di hatna khiba mesaka kananandi nungai ni kanamta nungai bum di thokte to bodu thokiba incident do sum ningjanga kanda karamaina kok thoga karamain punba yadu no haibagi wapum de adum hangi haijariba likewise Manipur le se June 19 su le de June 19 CS unity adagi integrity akhoi Manipur gi keno sokpa yaroi kholoi haibagi wapam du lakti bani adubo mi gi chinse kanamta na menba ngambadina tabina platform thola kanda amaso magi sentiment da emotion do control to ngam na ngang badagi kana gum khara da sok tabdina te
चप मानब पोतो ऑब्जर्वेशन से कुकी की ब्लैक डे लेख रहे उसी सी ले रहे अदगी चुरचानपुर की हंदक की बिल की मतंग द सिगी बसे मोरम धारगा ngarang nahan birol sabit pangthuk tangai ri asisu dum torokani madu tawbudo akhoi thingup su yaroi tawbudo phatti hai su yadi yaroi tawbudo bu large scale da pangthora pa kholak pa leraga di madu ngasai hai bibudo tungi generation da lakado bo generation da akhoi na thamam dori ba example si karino adu ngasai oja kano so oja jalan su thambi bani yes peaceful oba atmosphere ma natraga na hana gi basing do sum ningjanga akhoi sum nungsidan nandana leho bai ba ma oja Ashang Kasar lakchaning mofam di सिगुम्बा सिंग निंजंग दना सुम लेबसिनसु करिम कांदा ओजा जलान थमिरेबा काउंटर प्रोडक्टिव तिनबा यारोइदबगी पुनबा यारोइदबगी मरममा ओइब्रासिनी सिनी मसिगी मतंग सिदी अखोइगी स्टेक होल्डर हाइब तारे सिविल ऑर्गेनाइजेशन लेरिबा मयामना को फजना अखोइ बैक डोर दसु ओपनली ओरसु नैनरगा अंडरस्टैंडिंग अमा लेरगा चमिनबदी फै हाइना लवे मरमदी वजी मणिपुर से होय इंटीग्रिटी काइबे यारोय हाइरे मयाम से हाइनरे अदु मणिपुर से कालुप यामेबा जाति अमख ओइरदि ngase large scale पांथोपो ओइरसु अमा ओइरसु एनी स्टाइल दा मोटिव तौबदा प्रॉब्लम लेरोयबा अदु बोय खोय सिदी मल्टी इकनिक को अखोय यामना कालुप यामबा मिक्स तौबा मणिपुर अमा तारम खरेब लेरम खरेब अदु इंटीग्रिटी काइबे यारो हाइब लोमदा हाइब तारसु होरे अखोयगी मोटिवेशन दुना फजदब तारदी डिसइंटीग्रेट की मचा अमसु ओइबि यायबा मसी अखोय चेक सिंगदबने फॉर एग्जांपल मणिपुर से इशू अमद खराना नैबुआने सो फार अखोय सिविल मयाम ऑर्गेनाइजेशन मयाम प्रजा मयाम ना कुदोंगै मणिपुर इंटीग्रिटी कायरसे हाइबदु लेरब्राने काइद्री एग्जांपल तंपाक द खरा लेबा मीना इंटीग्रिटी काइबे यादेन लौबुआने तसेंगा मणिपुर इंटीग्रिटी काहन दबा हाइसिदी चिंगमिनसु यामना थौदांग लौवेबा एग्जांपल जसामीदा नागालैंड लमुबु कांदा तंपाकी मी कना चलगा थिंग्रोने चिंग होय मी न फेस तौरगा लास्ट ईयर मी हादना खिबदुदी जुको वैली की प्रॉब्लम थोपदा जे माउगा मै अंगामी तौनबकिसिदी सेमा तौनरिसिदी औ तौनरिसिदी माउ की हुजी तुंजोय विलेज दा नंगा नागालैंड की मी सिंगना इंक्रोस तौबदा तुंजोय की पोमै की मी मयामना लेबलगा लान तौनखिबदु पुलिस का फादना तौखिबदु अदु द तंपाकी मी न चल तौबन अदु इंटीग्रिटी ngakpune दिस इज द point sini aduna manipur se nungsi de bagana su leite loina integrity kai gini haibagi kaino nate abase integrity kai han da kai badi yaro haibse huji aina example khara pan base asina witness oye abase maram aduna huji ki tau da bubu ngasai oja jalan na su haire oja na su pan bi bugumna manipur da leiri ba mayam se khoi se literacy rate da su yamna wangdri phap ta ba haibse su ai khoi tapna lakpane na anything kariama tawbada constructive oibase haitriya adum destructive da su chatpa leiriya adugi maram oiduna hoji AMMOCOC na or UCM na panthokpasidi ngasai ojana haibakumna sikhiba massacre or martyrs makhoi da ningsanglaga tawbududi kana su thingba yaroi just in good term da tawbududi kaide adubu masibu maram oiduna mohibu ningsanba oina nita unity day oina tawse haiba oiradi कालु खुदिंगबु अखोय मदु फाता हनबा म चंगेबा बुन्ना चबिनाबा हजि तौरिबसे अदुगी तमकने हायरदि फॉर एग्जांपल ट्राइब मयाम न यारब्रा कुकी न फुल सपोर्ट तौरब्रा नागा यावब्रा हाइब क्वेश्चन को आइन हाइबसे अदुना ऑब्जर्व तौबदु सेलिब्रेट तौबदु पॉइंट दु फजन तौरगा चत्तो ओइरदि अदुंग सै आइना हे पनबदि नोहिजु हंदा हायेंजिसु खबरदा कुनसिदि उद्री अदुबु लास्ट ईयर लास्ट के मतुंगिनदि मसे सेलिब्रेट ऑब्जर्व तौबु कांदा मोइने पेपर द इबु कांदा AMMOCOC ना UCM ना को आई अखोय पेपर सु दुम थमे मसिदा NSN दा हेता पल्लगा को सीजफायर यादबगिनि अदुरोम द चखरेबा सेलिब्रेट तौबु ngase madu sukot ko dabida madu yaw dabina अखोय मणिपुर की तमकता सैक्रिफाइस तौखिबा मवि द तमकता अखोय रेस्पेक्ट पीसे रिगार्ड तौसे ऑनर तौसे हाइबा अमा अदुग मणिपुर से काइबे यारोय यूनिटी डे ओइना थमजे हाइबु लोमदा चलदी इट्स गुड अदु पुंगसाय हाइबदी मदु द हाइबु ओइर तारसु पॉइंट अमदी दुम थेकचदम कुमना लेबजे ngसाय UNC सु मी निदो अदुदगी ने हावरकी बिसे जंगसेन हाइबदा अदुन ओजा जलान हाइबदा लार्ज स्केल ओइना चपो ओइरदी ngसाय इंटीग्रिटी काहलोय हाइब नतना दिस इंटीग्रिटी की लंबी अमा लाकनिबा फॉर एग्जांपल ऑब्जर्व तबदु याम फै फबो ओइरसु अखोय मणिपुर सेंकत से काहन से लोइसे अफब सेम से तुंगी तम खनबा हरदी इबानी फॉरगिव तोमिनबा ताबने कोप ताबने अदु अफबदु सेम ल जायरगा
I past kidu Oza Jalal na so madu the defend tawraba ay na madu defend tawraba. How can we change? How can we bring the go asigi kaino se asi problem se am lu ya adu nang sai Jalal na haibadu madu amarom da celebrate tawdabadu ai di phai haina lawe madu celebrate tawbu kanda shokraba imung sing victim tawbu sing di moigi wakhanda afaba khanba ngamoy ba the sing haibada khamba ngamoy ba this is very danger so we must be very careful. I'll just supplement. Yeah, you what please take your time. Ashang Haibuda. I think we need to classify it in a broader sense the word so-called intent. When I said intent, how much and how should we celebrate or how should we commemorate the events Haibuduneba? Intentionally or say generally just as a lukewarm and celebrate over amma. See I think we need to seriously ponder on how and in which way and how should we go about the celebration ever. This is where it is important. So any events or any functions which is organized in a true spirit that is acceptable by any caste, creed, religion. Karigumba any events or any gatherings yamna provoking oiba natraga nakan amagi pod amada singchep thaningai gumbagi natraga yamna ethnic line the base torakadabo oiragadi I think that is also unbecoming of celebrations oigani adana I think today in this world of intellectuals and scholars and huzikani angang singdi on the tip of their fingers, the Prithvi is mobile, smartphone, do's and don'ts. I think every citizen or every society of this so-called small state of Manipur, we should know what to speak, when to speak, and how to express. So I think this is also a small area where we need to educate ourselves. Ngang bayay aduga law bayay hain ekhoi na hekta platform amadegi ngang bhai pasisu ekhoi gi pauroi ama lei mi gi machin da siye sa na sa gi khong ni siye hai bagi phrase ama lei banin I think we need to legitimize okay certain area ekhoi legitimate oiba ekhoi haipam thokpa adaga forcefully ekhoi na express to bu yaba potudi okay. That is another issue, but harming or trying to disintegrate every society has to be very careful in before coming out to media or before speaking out to the general public. I don't know. We need to know the time and place. Aduga any observations say yamna large scale or small scale hybridity, it determines on how serious that event is. It depends on the circumstances. Now supposing no event Manipur Day, Manipur Independent Pamanumitni, Manipur Statehood Pamanumitni with pomp and gaiety and dance and wine spent over. But when it comes into a certain issues, mi sibagi natra ethnic amagi laaga aduigi pod mudre koina hek the mass participation tauraga celebrations in true spirit natabida yamna challenging spirit tai koina celebrate taura agadi. This will be a very serious repercussions for the next generations. Angang issue it's going to be a very negative setback. Okay. Jalal lakse se Jalal break ki matung da lakse tai matam dikhara dinga si ho se thank you bani tangai fadana commercial break matung da ai Jalal da lakse ke commercial break amagi matung da impact news gi manu hona yengbi re pun amake pam da thuna puduna lakse ke impact news mieng ta dun lebiyo break ki matung da yengbi re pun amako amu khona taram nok sari Jalal some panelists mayam sing kai khumna jeriba guest sing na phongbuk pusing che kharidum chumba yawi madudi observance ki kudong chaba loroga wangang no phase ngasai su hamdi panti panjakip ni emotion na duga sentiment che control to ngam ta badagi recently
May 6 su mau da akhoi lei ki taba muiba changanen to bugi kan ba nogi conflict manung hai tare public ki akan ba protest tu da security force ki bullets ta lei ki taba yauri makoi sing du su dum yam nungai taba thodo ni chhatra sing hak tane adu su martyrs day na akhoi gi May 6 se dum kan akhoi gi observe tawri adagi yes numitu nungai taba thodo athok sin taba da atopa chaiba thang badi oja sangkasa yaw dob dine te dum yawi platform se phangu phangade ngai sai jabado control tok dana sai gi tang se control tok dob dan nan thok ki yawa nan thok ki sina maram mora kanda nungai taba kharati dum mingon da phone bagi chang ama dum yawa se Sharatchandra gi thodo harasu bill gi matung do ori ba thogok sing wa thok sing yam leikre bill sina thon ba du to da to mai te ge pun ba ya ba ya da bagi wari ngak tani hai jari ba sigum basin ki yenguragadi amorom da haradi ngai sai punmin na bagi wakhalon se khara khasum lapa dong na sum to bagi wakhalon ma adumang na heta pun ba yararo haiwe wa hum din ta ba phong na stage da mic palaga lokhol agadi adu su public li oina lokhol agadi wakhalam mati phauti phaule uja jalan phau du bajal asin masam chome akhoi tasena akhoi gi meeting da akhoi wa ngang ba bu phangagadi jasengna wa se khitang tapna ngang su wa wai ba du kan dang ngang su wa wai du khitang kan ba ton du sizna raga mayam na babok na khuba khuba helena khara kan na dum ngang ba pam ba mi se dum yaw dab di na tamina adum ba sing yaw na rak padagi ami gi atopa kanglup ki sentiment ta sokpa area da sangsal lak ba khosal lak ba adum ba su dum thui ada tabu tabu ai khoi gi sida leiri ba potchi a khoi gi apun bagi saktam kannana bani na hairaga su apun bagi saktam je kannana bai khoina pangthok pa thabak ta akhoi comprehensive oidaba kanglu khuding mak amatu oina khonjan ba kanglu khuding mak amatu oina chatminna ba adugumba comprehensive oiba step oidaba matang hek yaudaba su nati masi su yaragadi masi akhoi amuhanna masi yengsan bagi tangai phadaba lei aduga nakal amarom da akhoi gi ata ming onai sandugi maming panjare ban kaurabane UNC su yam toina akhoi gi public sida yam provocate si yam tawi ana tasing na akhoi gi Manipur da akhoi gi peace ki norman si ma lehan si aduga communal harmony gi norman si ma lehan si hai taragadi akhoi gi United Naga Council yam achoba responsibility ma takal lei makhoi su akhoi gi sugumba matier sing ning sing bagi thoram amada heta ban kausan ba hai basi totally masi achoba kaino mani yam provocative oiba adumba step amane na khoi lowningi ana sigumba step si tawhanning de masi matung dadi wakhal amon khanda ningi hokibada su recently khoi ban tawdra khoi blockade tawdra sang na khoi people si awana myam phangnarure adubu hojiki laiba government sina yamna khoi gi khumang chawsan na khoi gi chinga tamga ani gi marakta leinarama maruaina naga ga topa kang myam sigal ani gi marakta leinarama gap si akhoi kano sina honorable chief minister sina akhoi chingda akhoi ukhul da chatana siroi festival pangthoktana adagi akhoi gi kano da chatana senapati da chatana akhoi senapati festival pangthoktana ate ate chingi manung hanjamba jaga singda akhoi chaw thaurangi administration ji yoksanna ba honadana transparent oiba miyam gi numit ka thamdana masigi anauba change makhak akhoi gi lakna ba sangsal iba sigi kano sida akhoi people singi marakta community miyam gi marakta akhoi gi amaga gi marakta trust building si yam phajana lakpa ya ba gi kan sagalakpa talakba oja happy siroi festival mayam sidagi su chatna tangkak sida barak festival yauruba adagi even Sharatchandra gi bauda tangkak amada amorom dharaga kuina saigi mortal remains sing do kuina lerak padu bidor service pangthoktana nungdi nungai ta thogoni adorsu kitang manglom da changhan ba man changhan ba development sigi tangkak sida akhoi gi kano sina UNC ne hekta ikhan khano blockade kausalak pase oja Lien Gangte amorom da oja Lien Gangte da masi matam su loidi loisale aroiba wahang hai batai oja amorom da hadi people gi bose yes siroi lili festival barak festival adagi Sharatchandra gi kari suroi loisan gi ba adagi tawrei ba man people stay lerak pa adagi chingi keno singi numit ka thamba khopa mayam jingi jum yengura kanda matam ma banga toromba block ke toromba sing do loigrama ne ka haibagi chapter am di haipe charopom di mayam sing se hope am di leile rom ne all of sudden banama sai naga taba area da swaida kai da impact oiba oida boduna mani but ngasai gi journalist time ko rok paise all of sudden kitang di kai hetare khoida
sok am di dum phau bujani sam nara kan da oja Lien Gangte phau bi bra phau bi da bra natraga adum taw lei bujani adum torokani khangi kain hai bin ko tham bin oja Amarum the High Saturday, this new government, the Mahasida, Honorable Chief Minister Sri N. Biren Singh Sarkar Asina, Nasipau after tapna resolving certain issues, sing se tapna sum loisila aga, afaba mayon da ola aga, yamna developed state, adegi yamna amaga nungsinaba message mana ching the chatpa my council of ministers sing thaba adumiyam gi numit ching gi numit I de ching gi numit phau hai haning de amarom the high serdi I mean this is my personal yes exactly ching gi numit haina khaibung hai ba se khoi ching mi tammi hai ba gi wahi isine ba ngon yamna ngasi ai ngon yam soi se this is my personal view. I'm not trying to lament or kick across somebody's sentiment, but ekhoi chingburoi tamburoi haiba asidi itihas na sakhi ni ado khoi hujik khaibung oina leira ising sai wahai dune ba ai mari chingmi ni mahakti tammi ni amari pangan meitei pangal ni mari naga ni why can't we call ourselves as a Manipuri Meitei centric ki wangang ba adai naga na nagai centric wangang ba kuki chin mizon adwai sumai na mai gi keno se to I think we need to little adu gi lambi du track to gi kitang thaido oga yamna inclusiveness oi ba wahai londa ekhoi zik hoi phaborum bodi oi ko si phajadi hai budi na te do chingi numit amadudi tamgi numit oi re do braba this is my question miyam gi numit du dum oi but virtually it means that amadudi chingi numit thamabune na amadudi tamgi numit oi tarabune ba officially oidragasu people will mean it in that way adubo okay ahobagidi as small beginning adusu afaba pot money kitang segregation tawraga hayeng konna mayam gi numit haina masudum lakpasu yai hojik ekhoi hojik trend asidadi engonda ngasai hangi ba jasran hangi ba shock oibra haibda amrom da di khoi gi Manipur gi sidi very uncertain hayeng khoi hek thok padan ban oigini haibu dum inevitable ne dum oibusu yai so that doesn't really surprise me that hayeng asigi ban kaurak padai engon da keno to brab adubo ngasai gi tempo ama kitang Manipur ahong ma labni na khara sangna Sarkar si hoi tha ani hum su phadre sida ekhoi ban hai ba strike hai badi thengnarak tabni na all of sudden 12 hours imposed ho hai base ngasai gi a period of 2-3 months sida kitang mayam se people health will scatter business alone tik to sin ngai na leiring da ekta du gi mood am chang bodo adu gi kitang I think not only me but everybody would feel that okay ekta the development pace layering is the hector ama thorak pahib the khara mayam gi the phawgni ba ai hujik thamning is the sir whatever the case may be ekhoi chinno naga sing so yes they have their own legitimate right ekhoi the right loina lei ado kiktang hawkrabdi hawre kawrabni na bandudi kawrabni na mathang digi de kiktang in true spirit togetherness ki keno da ekhoi changminaraga supposing for example ekhoi gi good celebration leiba gi nongan numit amada ne ba blockade hobu sisu adagi asom nakan manan maichin nau maitei chin nau singi ningon chakoba gi nongan ba ogi dori ne asuma pochi yenga di yamna tit for tat ados now my basic point is let's forget what had already happened and what it was already done hojikti mam da tabu gi poch focus tawraga khitang thought process leiraga amaga hena nusinaba because time immemorial we were all together the emotional bonding the togetherness have potu in chalagadi I think Manipur will progress aduga yaragadi ekhoi leipak han kansi rajniti gi platform da natra behind rajniti da political cannot say that asi umbagi
cannot disintegrate oigado poti to haningde apaborom dadi mayam se collective cannot support oina changminaraga leipa kanminaraga afaba Manipur nungaiba samas amaga chawkhanaba adugumba leipa ama haningi aduna last my message is, as you said, I am the last speaker of this panel discussion. Every weavers isa na daita ama di loina pusi sarkar dhak to inthokta as being a citizen of this country, the great country India, or society of Manipur, koi miyamo oina di daita ama di lauraga apaborom the daita lauminasi destructive oiba dait nataba yamna constructive oiba positive oiba adugi mindset responsibility to every citizen has equal responsibility. We cannot push the whole thing to this incumbent government or whatever the mechanisms we have. Oza Sankasa da oina lotion jabate aina oza Lien Gangte da haijaki budo oza Lien Gangte gi oina gi site gi oina aroi bo hang adu as a whole debate gi oina khoi gi Manung Hutna gi oina di aroi budi oidriba oza Sankasa da lakchaning basi yes karim kanda ngasai mamang da hogiba ban blockade to kautho se haimna adu su kautho mathau tare adu karim kanda hek yamna target manba adu yam provocative manba khara di yaw do budi nati yes coincident or musu ye laibak thibadagi adu ga men oina yes handak ki handak oire ngasai gi journalist time ko ba mathang dadi punna chatminaba yaba punna observance to yaba gi phibam ma lakpa yaba gi oithokpa leibra natragana yes kari gumba June 19 da ekoina nungai taba port am lerega di openly adu aidu nungai ti haibagi area ma adu ga target su manba adu ga clear su oidaba pose kitang di clear oibam thu yabista oza Sankasa lo selakpada kari opinion thambininge masi chumi any organization UNC oirasu ko amuko amamo oirasu akoi gi ngasai gi akoi gi jat amada shokadaba kari taw adugumba yawbo pot to di tawdaba na phai maramdi adubu Manipur da akoi peace and harmony maintain tawse haradi ngasai ai wakhanda isa na phap taba aduga government asena su phap taraga balance mana hanba chokhatpa da ama da go adu automatically peace and harmony lakani haina khale aduna hujik aina pamjabadi chakhibdu chakre adugi ama tawnaradi mai points loina puthokani adubu madu aikoina haibana lanbadu lale haiba tabani aduna hujik UNC na toriba dasu sena haiba kanda June 18 da sonda observe taw doribne na madugi mayok da tobugumna minadi uba tabni hujikti adubu aina masida point ama adum ai opinion ai understanding da thamning badi hanadi tawramde this I think this year will be the first time last year tawde hana tawde adum da yawnu khotno adubu aina khra point moina sum kotar torak pasida last year da amukona UCM na masigi observe tawropa matamda heta ngasai aina haibdu point khra di iyaba naga gi maram se ko asigi matang dane sigi matang dane haiba irakpaga madu mayam du tawraga madu gi thoktani ngai magi chumba line ama thirakpa male yaba aduna blame se tona daba aina haibdi ko aduna ngasai observe taw dori bese yamna chumna moida honor tawbagi ama ta oina tawba point ama aduga unity day oina unity lom da chatpa ama adurom da aidi pame aba aduna ngasai UNC na hana lanba tawkhiba kaya rasu moisu government du da tawbani aduna from time to time government asina su yamna moi gi thodang responsibility leyeba aduna hoji aina haining badi UNC na handak tawbase hoi amarom da masi kitang nainaba kanda di moi gi kaino da against the tawbukum na potu di ure ubabudi ko aduna tumunau da any tribe amana any kanlup amana mi amana shokataba soloidaba adugumba dadi khallaga tawbidaba nadi phai habise ese naga ma oina ai adu haininge adubu whereas aina haining bidi last year di tawde this year will be the first I think so madu ki point to kari lakhibno haiba kanda June 18 uprising tawram dai seda paper da thokpa matam da aikoina paba kanda ngasai gi unity day lom da point do yamna nataba da NSN ga IM ga government talk toriba Manipur entity kai ga dore aduga frame adu yade aduga akoi Manipur da ceasefire thamba yade adu yade du changba yade haiba pot se khrai yawe ba aina haibdi madusu adu kumba ki counter oina adum lakrab male haibasi kitang kara oi dunoma moida nungai ta so horum budi ai adubu
नुमित्ता टारगेट उन तौबुरसु मदुसु फते फते हाइबनी चुमदे ओजा जलांदा लोसन जब ताय मरोम ओजा मयाम लोना बक चप चाना वहंग थुंगना खरे ओजा दा मचि थबै फिम दैदौ के मचि नुगाइदौ मानदे मतंग मुदि लोरमने ओजा हाइनरिसे मरुइना यस ngasai khoi hainariसे करिम कांदा ऑब्जर्वेंस तौबा मयाम सिंग नुगाइतबा थुबुक सिंग कै सिंग से अखोइना मदु लेपो हारगा लेपो दि यादौ दि नते हेक्ता लेपसु यादौ मानदे तौबतबु मदु करिम कांदा खरा कौथोकनबा खरा ngakthoknabsu mathauki tarakado mali haibani aduga lai wafamdi kanaguma particular amagi observance toba se kangki oina logera natraga kainoma heta madu target mana madu heta provocative oina madu gi numitu da atopa kanglu omna bandai kauksanba natraga na kainom hek ngang base oja masi tohom thokpra thoktora being a right citizen amoina sini oja jalandal ni roselaku tamjaning bus tasengwa handak ki khoi UNC gi blockade ki matang se masi sorry 12 hours ban se tasena khoi gi June 18 gi observation se masi da target tawraga kawba manba pot ama target tawraga kawbani haina logu su yaba ama pot ama khoi Manipur gi miam target tawbu natra su target tawbu malan bagi amadi yawre se loina ba target tawbani haina Manipur gi miam na lowba yaba adumba situation amadi oihale masi handak ti kawkhre adu matung dati मसिगुम्बा थबकसि तहनिंगदे अदुगा मरुवाइना मणिपुर पीस एंड हार्मोनी थमननबा होनबदा अखोइगी कांगलुप नाइबा दुगुम्बा तोंगानबा स्टेट सेम्बा तोंगानबा कंट्री सेम्बा मसिगी वखलोन सिंगसि मसि अखोइ अपुनबगी वैबा वखलोन नबदा मसि कंप्रोमाइज तौननबा रीथिंकिंग की प्रोसेस अमा अखोइ खाना हनिंगबगी अपामबदो मदु अखोइ थमजनिंगी अदुगा अनिसुबदा Manipur gi apunba kanglu saktam je kaihanda nanabagi damakta mayronda gi lerei apunba saktam je as it is lehanabagi damakta wakhan khalliba punamakna su maduga mari lenana thabak thorom sing paikhatpa matamda kanglu khuding mak comprehensive oiba mongda aduga chauvinistic oidaba mongda yamna harmonious oiba mongda counter productive oiroidaba adugumba wakhalonda chalhaningi aduga loinana matungda di कांगलुप अमना टारगेट तौब मानखिगदब अदुगुम्बा थबक थबम सिंगसे मसी अखोइना पाइखट्रिंगि ममांगदा हान मसी रीथिंकिंग अमा हान तौहन्निंगि मदुगी वाफमदो थमजनि ओके थैंक यू यारिंगे पुन्ना भोन सेबनी अमना ताबदा नुंगाइनरोइदबा अमनाबु टारगेट तौब मानबा थबक थोंग सिंगसे यारिंगे तौनगुमसे ममांगदा होगिबा सिंग पास हिस्ट्री सिंग यारगदी यस नुंगाइतबा लेबा निंगसिंगबा कैसु काइदे अदुबु मदु सुम निंगसंगगा तीनब यारोदबा पुनब यारोदबा फिवम दुदी अमोना तुंगी महिरोंदा तुंगदा लाखदबा जेनरेशन सिंगदा अदुगुंबा सिंगदो थमंगुम से हाबी वाफम दुनी ngasi tambireise oja jalan adu oja Ashang Kasar adu oja Lien Gangte ngasi impact news stu da lakpiba adu ngasi gi manung na se mapung phan bugi dam tai lorakpada geso mupu amukan thagachari ngasi gi damakta impact news gi manung hona matang solution na batanjai role adu bulam num se tholiba thodu wa thok kya gi merik sumba report ke damak impact news miyang ta aduna lebiyo